ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯜꯒꯤ ꯂꯥꯏꯁꯪꯒꯤ ꯍꯤꯡꯆꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯆꯤꯡꯖꯦꯟꯕꯝ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯂꯩꯃꯤꯟꯅꯕ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯂꯧꯕ ꯑꯃꯗꯤ ꯑꯆꯨꯝ ꯑꯔꯥꯜ ꯑꯃꯒꯤ ꯔꯥꯏ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯥꯟꯖꯦꯡꯕ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯃꯗ ꯇꯥꯕ ꯈꯨꯜ ꯃꯆꯥ ꯑꯃꯅꯤ꯫ ꯄꯥꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯃꯠꯇ ꯌꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯌꯥꯝꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯄꯥꯠ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯏꯪꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕꯤ, ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯥꯔꯩ ꯏꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯂꯥꯏꯁꯪ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯒ ꯂꯩꯔꯝꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯌꯥꯛ ꯆꯝꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯑꯃꯨꯛ ꯎꯠꯊꯣꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯤꯅꯔꯤ꯫ ꯄꯥꯟꯖꯦꯡꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯛꯇꯛꯅ ꯍꯧꯔꯤꯕ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯝꯃꯤ꯫ ꯄꯥꯟꯖꯦꯡꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯟꯖꯦꯡꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯁꯨꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕꯤꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ꯫ ꯃꯥꯒꯤ ꯁꯥꯔꯩꯗ ꯈꯨꯟꯖꯥ ꯃꯈꯩꯁꯦ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯋꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯈꯨꯜꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯊꯤꯔꯒ ꯁꯤꯔꯒ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯒ ꯍꯦꯛꯇ ꯐꯪꯕ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜꯁꯤꯡꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯅ ꯍꯦꯛꯇ ꯉꯝꯗꯗꯨꯅ ꯆꯠꯇꯦ꯫ ꯍꯣꯠꯅꯔꯝꯂꯤꯕ ꯃꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯍꯦꯛꯇ ꯑꯣꯏꯔꯒ ꯇꯣꯛꯄ꯫ ꯑꯗꯨꯅꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯨꯄꯨꯁꯦ ꯄꯣꯛꯂꯝꯕ, ꯃꯈꯣꯏꯒꯤ ꯄꯨꯄꯨ, ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯄꯨ ꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥ ꯈꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯛꯏ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯐꯥꯖꯤꯟꯅꯕ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯨ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯍꯤꯡꯆꯥꯕꯤꯗꯣ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯋꯥꯅ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨꯅꯦ, ꯐꯥꯖꯤꯜꯂꯤꯕꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯐꯥꯖꯤꯜꯂꯤꯕ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯕꯨꯕꯣꯛ, ꯑꯗꯨꯒ ꯑꯃꯨꯛ ꯐꯥꯖꯤꯟꯗꯣꯏꯔꯣ?" "ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯥꯖꯤꯜꯂꯒ ꯊꯝꯗꯣꯏꯅꯤ." "ꯑꯗꯣ ꯕꯨꯕꯣꯛ, ꯅꯪ ꯍꯤꯡꯆꯥꯕꯤꯗꯣ ꯈꯪꯍꯧꯕ꯭ꯔꯥ?" "ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛ ꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦꯗ ꯏꯁꯨꯁꯥ, ꯌꯥꯝꯅ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ." "ꯑꯗꯣ ꯕꯨꯕꯣꯛ, ꯍꯤꯡꯆꯥꯕꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ?" "ꯑꯗꯨꯗꯤꯅꯦ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯃꯨꯛ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯝꯗꯥꯏꯗ ꯃꯍꯥꯛ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤ ꯇꯥꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯆꯥꯕꯤꯗꯣ ꯐꯥꯖꯤꯟꯈꯤꯗꯣꯏꯕ." "ꯑꯗꯣ ꯕꯨꯕꯣꯛ, ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯨꯟꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯀꯅꯥꯝꯇꯅ ꯄꯥꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯀꯩꯁꯨ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯥꯛꯀꯗꯣꯏꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯍꯜꯂꯛꯄ ꯁꯨꯡꯉꯝ ꯉꯝꯍꯜꯂꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯣꯏ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ." ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯟꯖꯦꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯕꯥ ꯊꯣꯛꯂꯛꯏ꯫ "ꯑꯕꯣꯛ, ꯋꯥꯔꯤ ꯂꯣꯏꯔꯕꯣ?" ꯃꯕꯣꯛꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯆꯦꯆꯧꯕꯤ, ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯍꯧꯏ."
ꯊꯕꯥ ꯐꯝꯊꯔꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯋꯥꯔꯤꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤꯅ ꯑꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯅꯣꯏꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯤꯕ ꯇꯥꯕꯅꯤ꯫ ꯂꯤꯒꯦ꯫ ꯑꯩꯗꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯨꯟꯅ ꯇꯥꯍꯧꯏ꯫ ꯑꯗꯨꯅ ꯑꯩ ꯂꯤꯒꯦꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯉꯣꯟꯗ ꯂꯤꯕ ꯇꯥꯕꯅꯤ꯫ ꯃꯕꯣꯛꯇꯣ ꯃꯁꯨꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯊꯕꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯕꯣꯛ, ꯏꯃꯨꯡ ꯆꯪꯉꯒꯦꯔꯥ? ꯑꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯕꯣꯛꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯍꯟꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ꯫ ꯅꯣꯏ ꯁꯤꯗ ꯂꯣꯏ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯆꯦꯆꯧꯕꯤ꯫ ꯊꯕꯥꯅ ꯃꯕꯣꯛꯄꯨ ꯁꯝꯕꯤꯔꯛꯏ꯫ ꯃꯕꯣꯛꯁꯨ ꯊꯕꯥꯗ ꯁꯝꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯇꯞꯅ ꯇꯞꯅ ꯊꯕꯥꯅ ꯁꯝꯂꯒ ꯃꯕꯣꯛꯄꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯕꯣꯛꯄꯨ ꯃꯐꯝ ꯆꯥꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯇꯨꯡꯗ ꯊꯕꯥ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯂꯤꯔꯣ ꯂꯤꯔꯣ, ꯑꯩ ꯇꯥꯔꯒꯦ ꯅꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯑꯉꯥꯡ ꯑꯃꯅ ꯃꯕꯣꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯤꯔꯝꯃꯤ꯫ ꯑꯃꯅ ꯋꯥꯍꯩ ꯑꯃ ꯋꯥꯠꯄꯗ ꯑꯉꯥꯡ ꯑꯃꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯞꯆꯤꯜꯂꯛꯀꯅꯤ, ꯑꯃꯅ ꯋꯥꯔꯤ ꯃꯔꯛꯇ ꯂꯦꯞꯈꯤꯕꯗ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯖꯤꯜꯂꯛꯀꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯂꯤꯕ ꯑꯗꯨꯁꯨ ꯊꯕꯥꯗꯗꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯦꯆꯧꯕꯤ, ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯕꯣ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯗꯤꯅꯦ, ꯆꯦꯆꯧꯕꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯐꯥꯖꯤꯜꯂꯒ ꯑꯔꯥꯞꯄꯗ ꯊꯥꯈꯤꯗꯣꯏꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ 마디네 구이나 파질라가 레이버기 마사가도 로이나 솔라마니 아두나 그이수 칼루누 마네 그이수 도보 ngamoi adoje chaubi 마디 구이나 파질라 에 하이 akhoi pupu amana phajalaga thame hai mana phajala ise yam kuire ado madi ahal usala oidro asu kuibi selera badi ma sibusu yaina ma du sidribo thaba wakhal ge hakhali ma se madi hanadagi ahal adum oiraga lei adubu madi ne ahal oirasu sauba suknai naide magi apamba ma pira kanda mana maning thungle haiba kanda मादो अखोई मयाम की मनाक्तगी मांखिदोइने लैरिबा खुल खुल मयाम से सिदसु लैररोय मादी अदुम मांख्रनी चेचौबी मागी अपाम पीरगा थादोख्रसिको अदुदि मागी अपाम अमा हेक हाइबगा अपामदो पुरगा मा चख्रदबनी अदुदि हिंचाबी चख्रदि अखोई लोइना नुंगाइरनिको हिंचाबीदो चख्रदि अखोई लोइना नुंगाइरनि अदुदिने Gasidi thengi hayeng amu wari sarasi gasigidi yum da chatnarasi ko tumba lao lao noi loina thilage lao hoi angang sing adu pulap chatlaga mayumda amamam ani ani le hoba tuna angang pumnamak mayumda chatkre thaba mathanda mayumda changlai masu magi phamungda changlaga tumthanaba hotnakre panjengbagi machasi ani ni nupi ama nupa ama nupina ahalni aduga nupana atombani Machanupa ki maming na thoiba kawi. Machanupi thaba asi mi loida ba yamna hai mabuk yamna suphai mi gi awaba khangba mateng yamna pangba luchingbagi gulchen manupi macha amani mana mayam senabagi wa khakta natana mahakna sukhul asigi lairiba khunja asigi mateng yamna pangi magi minung si khangba mataw mikau miram phaba asida pumnamakna nungsiba ngamba mawong mataw asina Khulasi khunja mayam nasu mabu nungsi amadi luna taubi. Khulgi wa khakta natana mapa machin manaw singgi angang mayam asidasu thabana khwaidagi ahalni. Mahak makha tabada phajaba wahai na thembiba yamna luna tauba. Masina angang singnasu mabu yamna luna khali. Nongmata asawba mataw utte tapna ingna haiba na masarukni. Panjengba amadi mahaki loinabida khulgi miyamna thaba yenglaga noktuna hairibani. Tada, nakoidi nacha phangdre, sana oina phangli. Aduki matik nungsibani lairiba mayam asina. Mathangi numitni, thaba mahak, thabak ama lai, mahak na lakpada, ahal lama, chatlibadu ure. Mamaidi ude tunglay thuknaga chatpani, thaba kanano khana makhong adu, karayang na thangnaga lai. Mahak na ahal aduki manak yawsalakpa matam adudadi ahal adu, adum chatlambadagi laymayda hai thakre. Thabadi, Ikhang khangi yam thuna ahal adugi manakta changsilli khula sida laiba ahal amani thaba na masakhangi thaba ahal adubu kongkhat pirai aduga pakhatna hairai
ꯑꯕꯣ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯃꯤꯠ ꯄꯥꯡꯉꯨ ꯁꯤ ꯀꯩꯗꯧꯔꯒꯦ ꯑꯕꯣ ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯗꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯊꯕꯥ ꯄꯥꯈꯠꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯤ ꯇꯥꯕ ꯃꯐꯝ ꯅꯠꯇꯦ ꯊꯕꯥ ꯃꯤ ꯀꯧꯕꯁꯨ ꯇꯥꯒꯗꯕ ꯂꯩꯇ꯭ꯔꯦ ꯃꯅꯥꯛꯀꯤ ꯄꯥꯠ ꯃꯆꯤ ꯑꯃꯗꯅꯤ इसिंग खरा अमुक लौरुदुना अहल अदुदा तब तब थाबिरमी मधु फाउबा अहल अदु ग्यान लाकपा लेरमदे अबो से ग्यान तारबो से मिनम त पांगो थबा याररोय खंगलदुना अहल अदु मफम अदुदा थनमलगा चेलाई यामना थुना चेलाई खरा सांगना चेलकलबा मतुंगदा सोर मपुंग फाना होनबा ngamdre अहानबा युम अदुदा चंगसिलाई युम अदुगी मांगोलदा लेरमलिबा नुपी अदुदा यामना थुना वादो हाइनबा होनै इनोमचा अबोंग मुखिदो लंबी दे ग्यान मांगलगा लेहौई नुपी अदो चेंग खैरमबनी पाउदो ताबदे इपा पाखतना फुक हौगलाई हा कदाइदनो हा काइवाइ जगादनो कदाइवाइदनो थबा लाओ लाओ नुपी दुसु इलिबा फी अदु खरा सेमजिलगा थोक्लै मखोय अनि युम अदुदगी चेंथोरकले मखोय अनि न थोंगाल यौरकपदा लंबी चलंबा नुपी अनि अदुना मखोय अनिगी ताहाबा मतव अदु उबदा हाइरई कैदौरगे नोय अनिबो इपा पाखलिदुबो थबा कैदौबो यावरे थबाना खुम्बा नंग्रिंगैदा मौ नुपी अदुना खुमलई इने मुखिदो लंबीदा ग्यान मांगलगा लेहौरी हाइरि नोयबो अम्ता लाउने थबागा मौ अदुगनि मिकुप अमा फावबा पन्थरमदना चटख्रे मौ नुपी अदुसु अमना अमदा हाइने से नंग पाउसे इने मुखिगी इमुंगदा अम्ता पिरमु चलो नुपी अमना इमुंगी मीदा पाउ पीनबा चटख्रे अमना थबा मखोय अनिना चेंखिबा माइकay अदुमना चिलाई असुम चेलकपना थबा होइसु मफम अदु यौरे थबा इंगंगई गसाय ग्यान मांगलगा लेहौबा अहल अदु लेरमद्रे थबा अकोइबदु कोइलै लेरगा येंगी महाक्ति इंगंगकले माना दुमना तौरगा लैबा अदुदा नुपी अदुना अकोइबदु हाइफेट हाइफेट येंगलगा हाइरई थबा काइवाइ जगादनो स्वाइदरोबा कदाइदनो नना लेहौरी हाइदुबा इनोमचा स्वाइदा लेहौबनी कईनो हाइरिसिबो काइवाइ जगादनो इनोमचा स्वाइदने हाइबा स्वाइदा लेहौबनी मखोय अनिसु कोइथि थि अदुबु फंगद्रे थबादी ngakpana loire mahak mafam adu chapchana khang mafam स्वाइदनी अहल नुपी अदुना ग्यान मांगलगा तारगा लेहौबदु थाजददुना कोइथि हेक्थि ग्यान लाकलगा हौगलगा लाकले हाइरसु मखोयगा लंबी पुल्ली सोइदना थेंगनगनी अहल अदुना चटकेना चटलबदा कयाम यामना चटकनी अदुगा मखोयना लाकपदसु मौ नुपी अनिदु नतना अतोपा अमता थेंगनरक्ते थेंगनरबदी मखोय अनिगी इपा पाखतपा मोंग अदुदा करिनो हाइना कैदौरे हाइना सोइदना हंगलकनी मखोयना अदुमना थेरिगे अतोपा मी खरा अमदी अहल नुपी अदुगी इमुंगी मिसु यौसिलकले कुलगी मिपुम खुदिंगमक पाउ मथंग मथंग पीबदगी अगांग नुपी पुंबा यौसिलकले मखोय खरा अमना लेपलगा येंगले थबा अमदी खरा अमना अकोइबदुदा थीरी नुपी अमना थबादा ओनसिलकलगा हंगलई थबा नंगना लेहौई हारिबा मफमसे चुमदि चुमिको होय चुमी सिदनी स्वाइदनी मखोयना अदुमना लैरिंगे अगांग नुपी मचा अमना ममागी मखुद अदु समलगा अकोइबदु हाइफेटंग येंगलुबनी करिगुम्बा अमा उरा माले ममादा मखुद थिलगा हाइरई ममा पाट मपानदा कैनोमा तारगा लैरे अगांग अदुगी ममादसु मचा नुपीना हारिबा वादुदा हाइफेट येंथोक्नबनी मी अमगी सांगना तारगा लैबगे मवोंगदा उबा अदुदा मयाम अदु तानदबा हाइरई मयाम पाट मपालदा कनानो खंगदबा मा लैरिसे येंगुने मखोय मयामसु लोइना येंगलई मदुदा थिरम मखोय मयाम अदु मफम अदुमना चंगसिलई असुम चंगसिलकपदा उरे मी अमगी हकचांगनि खरा हेना चंगसिलकपदना थबाना थेंगरकपा अहल नुपीदुनि हाइबा खंगबा ngamle थबा थोक्लिबा मयाम अदु उबदा मसा पुंबा कैनोम तौख्रे मसादो अंगकपा अकीबदना पिक थनख्रे चलंबदगी मसा अदु थक थक निकलगा असिबा हकचांग अदुगी मनाकता खोंथांग तपना थांगलगा चंगसिलई मुखिगी मचामसु ममौसिंगदी असिबा हकचांग अदुबु कोलगा कपख्रे थबादी हौजिक फावबा मसा अदु ग्यान ताद्री तरंग अमदा लैखिबना मा वाखल ताबा ngamdre पंजेंग बसु लाक्तुना असिबा हकचांग अदुबु मसागी मयुंदु पुरई मंगोल मचीदा असिबा हकचांग अदु थमले मुखी ममौ नुपीना ममागी असिबा हकचांग अदु कोलगा कप्पे इमा यामना थाजखिद्रेदा आइदी इमाबुदा चानिगोलगी मनाक्ता यामना थुना हलकनी हाइदना अइगोंदा हाइरमबनी थाजखिद्रेदा को इमा मखोय मयामना कप्पा लाउबा अदुगी नाकालदा
ꯐꯛꯂꯥꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯊꯕꯥꯗ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯊꯕꯥ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯏꯆꯥꯅ ꯎꯍꯧꯏ ꯍꯥꯏꯕ ꯈꯪꯍꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯝꯃꯨ꯫ ꯊꯕꯥ ꯃꯄꯥꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ, ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯕꯥꯕꯥ, ꯑꯩꯅ ꯕꯥꯕꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯆꯠꯂꯒ ꯂꯩ꯫ ꯑꯩꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ, ꯑꯃꯨꯛ ꯃꯨꯛꯈꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯩ ꯆꯪꯁꯤꯜꯂꯦ, ꯏꯁꯤꯡ ꯊꯥꯔꯕ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ꯫ ꯑꯩꯁꯨ ꯄꯥꯈꯠꯂꯦ, ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯃꯨꯛꯁꯦ ꯉꯥꯏꯍꯥꯛ ꯊꯅꯝꯂꯒ ꯑꯩ ꯆꯦꯜꯂꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯄꯥꯎ ꯂꯣꯏꯅ ꯇꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯕꯣꯛꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯕꯣꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯦ, ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯄꯥꯠ ꯃꯄꯥꯟꯗ ꯀꯅꯥꯅꯣꯝꯃ ꯇꯥꯔꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯏꯅꯝꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯑꯕꯣꯛ ꯑꯣꯏꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯩ ꯈꯪꯗ꯭ꯔꯤ, ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯕꯥꯕꯥ꯫ ꯐꯔꯦ ꯐꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯋꯥꯈꯜ ꯂꯩꯍꯟꯕ ꯈꯟꯒꯅꯨ ꯏꯆꯥꯁꯤꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯥꯛꯏ, ꯄꯥꯎ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯅꯠꯇꯦ꯫ ꯑꯩ ꯌꯦꯡꯒꯦ꯫ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯥꯡꯂꯒ ꯌꯦꯡꯂꯦ ꯉꯥꯏꯍꯥꯛꯀꯤ ꯀꯞꯄ ꯂꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯂꯣꯏꯅ ꯂꯩꯔꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨ ꯃꯃꯤꯠꯈꯪ ꯄꯥꯡ ꯂꯩ꯫ ꯏꯁ, ꯃꯁꯤꯗꯤ ꯂꯨꯒꯗꯧꯔꯤꯗ꯫ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯎ ꯍꯥꯏꯕ ꯂꯩ꯫ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯕꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ꯫ ꯑꯉꯥꯡꯁꯥ, ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ, ꯃꯥꯕꯨ ꯐꯥꯖꯤꯜꯂꯤꯕ ꯁꯛꯇꯤ ꯑꯗꯣ ꯃꯄꯥꯡꯒꯜ ꯍꯟꯊꯔꯛꯂꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗ ꯐꯥꯎꯔꯛꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯕ ꯐꯪꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯍꯥꯟꯅꯒꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯖꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯈꯤꯕꯅ ꯃꯍꯥꯛꯀꯤ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯁꯤ ꯄꯤꯔꯒ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯑꯍꯦꯟꯕ ꯋꯥꯐꯝꯗꯤ ꯇꯞꯅ ꯈꯟꯅꯔꯒꯦ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯃꯔꯨꯑꯣꯏꯕ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯀꯤꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯒ ꯄꯟꯖꯦꯡꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯈꯨꯗꯣꯡꯊꯤꯕ ꯑꯁꯦ ꯃꯥꯌꯣꯛꯅꯔꯁꯤ꯫ ꯄꯟꯖꯦꯡꯕꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯎꯀꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯄꯟꯖꯦꯡꯕꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯟꯖꯦꯡꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯃꯁꯦ ꯃꯇꯝ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯄꯥꯝꯕ ꯑꯁꯦ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯄꯟꯖꯦꯡꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤ ꯅꯝꯁꯤꯜꯂꯒ ꯊꯝꯕꯅ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯞꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯌꯥꯏ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ, ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯅꯥꯟꯊꯣꯛꯂꯛꯄ ꯑꯗꯣ ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯄꯟꯖꯦꯡꯕ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯁꯥ, ꯉꯁꯤ ꯑꯁꯤ ꯀꯌꯥꯅꯤ ꯄꯥꯜꯂꯤ? 3ꯅꯤ ꯄꯥꯜꯂꯤ ꯇꯥꯆꯧ꯫ ꯈꯨꯔꯥꯃꯥꯏꯕ, ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯇꯥꯏꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯁꯦ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯕꯤꯔꯨꯅꯨ, ꯃꯈꯣꯏꯗ ꯀꯥ ꯍꯦꯟꯅ ꯀꯤꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯅ ꯏꯐ ꯐꯗꯣꯛꯅ ꯋꯥꯁꯤ ꯇꯝꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯗ ꯄꯟꯖꯦꯡꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯕ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯝꯂꯤ꯫ ꯃꯕꯣꯛꯇꯤ ꯐꯝꯗ꯭ꯔꯦ, ꯊꯕꯥꯗꯤ ꯍꯥꯟꯅꯒꯨꯝꯅ ꯐꯝꯂꯤ꯫
ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯅ ꯊꯕꯥꯗ ꯍꯥꯏꯔꯛꯏ, "ꯆꯦꯆꯧꯕꯤ, ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦ, ꯑꯩꯗꯤ ꯌꯥꯝ ꯀꯤꯕꯣ." "ꯀꯤꯔꯨꯅꯨꯗ, ꯕꯥꯆꯧ, ꯄꯨꯄꯨ, ꯑꯃꯥꯏꯕ ꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯇꯣꯏꯅꯤ." "ꯑꯗꯨ ꯆꯦꯆꯧꯕꯤ, ꯍꯤꯡꯆꯥꯕꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯒꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯌꯥꯕ ꯅꯠꯇꯦꯗ. ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯤꯡꯆꯥꯕꯤꯗꯣ ꯃꯌꯨꯝꯗ ꯑꯩꯅ ꯊꯥꯈ꯭ꯔꯗꯧꯅꯤ, ꯀꯤꯔꯨꯅꯨ. ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯑꯉꯥꯡꯁꯦ, ꯌꯨꯝꯗ ꯆꯠꯅꯔꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯏꯪꯅ ꯂꯩꯕ ꯑꯃꯠꯇ ꯉꯝꯅꯗꯦ꯫ ꯊꯕꯥ ꯃꯍꯥꯛ ꯐꯥꯎꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ "ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯅꯤ. ꯊꯦꯡꯅꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯄꯨ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ." ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡꯗꯒꯤ ꯍꯧꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ꯫ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯩ ꯆꯨꯈꯠꯇꯨꯅ ꯊꯝꯅꯩ꯫ ꯉꯁꯤ ꯅꯣꯡꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯁꯣꯟꯅꯩ꯫ ꯄꯟꯖꯦꯡꯕꯒꯤ ꯏꯃꯨꯡꯁꯨ ꯉꯁꯤ ꯊꯧ ꯇꯧꯅꯅꯕ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯁꯤꯜ ꯂꯥꯡꯏ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯄꯥꯠꯀꯤ ꯃꯄꯥꯜꯗ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ꯫ ꯊꯧ ꯑꯗꯨ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯐꯕ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯌꯨꯝꯁꯤꯡꯗ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯂꯥꯏꯁꯣꯟ ꯌꯥꯎꯕ ꯂꯪꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯂꯣꯏꯅ ꯄꯥꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯃꯥꯏꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯐꯝ ꯐꯤꯗꯥ ꯊꯝꯂꯤ꯫ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯁꯦꯝ ꯁꯥꯔꯒ ꯂꯣꯏꯅꯃꯛ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯄꯟꯖꯦꯡꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩ꯫ ꯊꯕꯥꯁꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯖ ꯑꯗꯨꯕꯨ ꯅꯣꯡꯅ ꯈꯨꯝꯖꯤꯟꯕꯒꯤ ꯃꯝꯂꯝꯕ ꯑꯗꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯍꯨꯔꯨ ꯍꯨꯔꯨ ꯍꯥꯏꯗꯅ ꯁꯤꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯪꯂꯒ ꯊꯣꯛꯂꯛꯏ꯫ ꯉꯪꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯁꯤꯡꯗ ꯃꯆꯥꯁꯤꯡꯒꯤ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯕꯤꯔꯤ꯫ ꯊꯕꯥꯁꯨ ꯇꯥꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯪꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯤ꯫ ꯈꯪꯍꯧꯗꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯕ ꯁꯥꯍꯨꯝ ꯑꯃꯒ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯄꯤꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯨꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯪꯂꯒ ꯁꯥꯎꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ "ꯍꯧꯖꯤꯛ ꯅꯍꯥꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ? ꯃꯗꯨꯒ ꯅꯪ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯁꯟꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ." "ꯍꯥꯏꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣꯏ꯫ ꯑꯩ ꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ." "ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯏꯔꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ." "ꯍꯥꯏꯔꯣꯏ, ꯑꯩꯗꯤ ꯍꯥꯏꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ." ꯑꯃꯥꯏꯕꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ." "ꯑꯩ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ." ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯑꯃꯨꯕ ꯃꯤꯇꯝ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯕ ꯄꯤꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯅ ꯀꯟꯅ ꯉꯪꯂꯒ ꯂꯥꯎꯔꯛꯏ꯫ ꯇꯥꯏꯅꯔꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯎꯕꯗꯤ
ꯑꯃꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯪꯗꯨꯅ ꯃꯉꯛꯅ ꯃꯔꯩꯅ ꯉꯝꯗꯅꯕ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯊꯤꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯟꯅꯗꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯥꯏꯔꯒꯦ, ꯑꯩ ꯍꯥꯏꯔꯒꯦ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ." ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯤꯔꯝꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯟꯖꯦꯡꯕꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯥꯅꯅꯕ ꯃꯍꯥꯛꯅ ꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯄꯨꯕ ꯃꯄꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯔꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯡꯅ ꯃꯊꯥꯗ ꯄꯨꯝꯅꯃꯛ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯍꯪꯕ ꯍꯧꯔꯛꯏ꯫ "ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯄꯨꯔꯒ ꯅꯍꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡ 8ꯀꯤ ꯊꯋꯥꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯑꯩ ꯄꯥꯝꯃꯤ꯫ ꯑꯉꯥꯡ 8 ꯑꯩꯉꯣꯟꯗ ꯀꯠꯂꯣ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨ ꯇꯨ ꯆꯨꯡꯏ, ꯄꯟꯖꯦꯡꯕꯁꯨ ꯏꯄꯥ ꯄꯥꯈꯠꯂꯦ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯥꯔꯤ꯫ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗ ꯍꯦꯟꯅ ꯀꯣꯟꯁꯤꯟꯅꯩ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯠꯂꯤ꯫ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ." ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯣꯡ ꯑꯣꯏꯅ ꯀꯟꯅ ꯈꯥꯛꯂꯤ꯫ ꯃꯔꯛꯇ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯀꯅꯥꯅ ꯊꯥꯗꯣꯛꯅꯤꯡꯒꯅꯤ? ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯒꯅꯤ." "ꯃꯗꯨ ꯅꯪꯅ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ." "ꯂꯩꯇꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ꯫ ꯑꯉꯥꯡ 8ꯀꯤ ꯊꯋꯥꯏ ꯄꯤꯌꯨ꯫ ꯑꯉꯥꯡ 8ꯀꯤ ꯊꯋꯥꯏꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯑꯩ ꯄꯥꯝꯃꯤ." ꯑꯉꯥꯡꯒꯤ ꯃꯃꯥꯁꯤꯡ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯏ꯫ ꯃꯌꯥꯝꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯕꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯄꯟꯖꯦꯡꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯍꯥꯏꯖꯕ ꯍꯧꯔꯛꯏ, "ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯄꯤꯛꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯑꯃꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥ 8 ꯃꯨꯟꯕꯒꯤ ꯏꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯄꯥꯝꯕꯗꯣ ꯊꯨꯡꯅꯅꯕ ꯍꯣꯠꯅꯖꯒꯦ." ꯍꯤꯡꯆꯥꯕꯤꯗꯨ ꯇꯞꯊꯔꯛꯏ꯫ ꯄꯟꯖꯦꯡꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯗꯨꯗꯤ ꯑꯉꯥꯡ 8ꯀꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯤꯌꯨ꯫ ꯑꯩ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ." ꯋꯥꯐꯝ ꯑꯗꯨꯗ ꯄꯟꯖꯦꯡꯕ ꯀꯔꯤ ꯍꯥꯏꯒꯅꯤ? ꯊꯕꯥꯗꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯗꯨꯛ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯃꯨꯛ ꯌꯥꯍꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯃꯍꯥꯛ ꯈꯪꯗꯦ꯫ ꯄꯟꯖꯦꯡꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯄꯟꯖꯦꯡꯕꯒꯤ ꯅꯨꯄꯤ ꯊꯕꯥꯒꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ "ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯤꯁꯤꯕꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯅꯨ." ꯃꯌꯥꯝꯗꯨꯁꯨ ꯊꯕꯥꯕꯨꯗꯤ ꯊꯥꯗꯣꯛꯄ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯟꯖꯥꯕꯨ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯖꯕꯤ ꯊꯕꯥꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄ ꯃꯍꯥꯛ ꯄꯥꯝꯃꯨꯗꯦ꯫ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ, "ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯆꯥ ꯌꯥꯎꯗꯅ ꯏꯃꯥꯗꯤ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯊꯕꯥ, ꯏꯃꯥꯒꯤ ꯊꯕꯥ." "ꯏꯃꯥ, ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯑꯉꯥꯡ 8ꯀꯤ ꯊꯋꯥꯏ ꯑꯩꯅ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ, ꯃꯇꯝ ꯆꯨꯞꯄ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯥꯛꯄꯗꯣ ꯃꯁꯤꯃꯇꯪꯗꯤ ꯅꯆꯥꯅ ꯀꯣꯛꯍꯜꯂꯒꯦ꯫ ꯃꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ." ꯊꯕꯥ ꯑꯉꯥꯡꯁꯤꯡ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯊꯣꯛꯂꯛꯏ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯍꯧꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯊꯕꯥ ꯐꯝꯊꯔꯛꯏ꯫ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯥ, ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯕꯥꯕꯥꯅ ꯁꯦꯝꯕꯤꯔꯛꯎ." ꯄꯟꯖꯦꯡꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ, "ꯏꯆꯥꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯅꯤ꯫ ꯏꯆꯥꯒꯤ ꯊꯧꯅꯥꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯄꯥ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ꯫ ꯊꯕꯥ, ꯏꯄꯥ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ꯫
Asi hairaga makok nothakre machada yengba ngamdre. Amaiba aduna thang adu pairi. Thaba makhutapna tingthore amaiba aduna thabagi khudangda lelaga I adu amuba mitam aduna tahalle. Masidagi hinjabiduna thabagi thawai satpa hawkre. Thabagi matawdu ubada pumnamaktu lawkhongduna kapli. Thabagi mamadu mayam changduna phare. Maboksu masubu kawduna kapli. Oh, isu thoibi. Laini hek mangida. Isu thaba. Ibok haina kauba amuk hana thararoi ko ai. Angang mayamduna chechobi haina kapagi makholna atabasingi thamoida tasona thinbaga chap mane. Loikre hingchabidu chatkre thabagi thawai puraga. Thawai yaudraba thabagi asiba hakchang adu padrak ta aduna lehore. Panjeng bahigi kablai machabu kawduna kapli. Ipagi bema. Ichabu warogodu ko. Ipani ichabu kanba ngamdrene he. Thabagi mama changsilaktuna machanupigi hakchang aduda tap tap pairaga machabu chena konsinbi. Imagi thaba. Ima haina amuktani kawra ukaidobage. Ima di icha yaudana karamna lengani. Ima nang yaudana hingba ngamloye thaba. Icha na ima kawbado ima yamna taningi. Ima kawramu thaba. Ima amukta kawramu. Mamana kappa, mapana kappa, mabukna tingthaba angangsingi thamoi sokna kappa khonje. Ahingado pumnin ninki. Thabagi hakjangi mathau mungam loisinkre adubu mahakna khunja pumbagi ingchikpa amadi pirami. Mayam adu ingna chikna lairi adubu miyam pumnamaki thamoidadi. Thaba matam chuppagi oina mangkhide.